Districta Kuki ki khul mai tharaba phawba topina yengduna lei haina kotuna naga MLA da nungaitaba phongdokre. Meitei Amasu Siramle wangoi PS ki manung chan ba hyang tang mai laikai de leiba san ba ka ma Thobal district ke nongpok sengmai PS ki manung chan ba ukhongsang mai laikai de thangjam Ajoi Kumar Elias amujau chahi kuntra ka manga apok pa leikhi taba TS inau ka uba Meitei Ama leikhidre hairi economic blockade khakhtana Kuki singbu maithi pa pigadabani Kuki da pot piba yel humi gi yeknabani Federation of Haumi saram chat pa singdi miya marakta ki tan thoki gadabani state asigi chingi district sing da laiba yum sing sakhang daba sing na thi duna mai thaba amadi angam tanabagi hana sunabagi tawdok sing numit khudingi leptana thokli Meitei kayagi mayum kai maina tumna chakhibadagi mapot macai yomduna lanjinare yumai thaba amadi hatpa tuppagi tawdok sing tholakkiba sigi horakpamdi Kuki jo narco terrorist sing na fajin kiba naga taruk tamthina halaba matung asi hakjang wena phangkiba amadi makhoi ga puna phamina kiba nupi singda hakjang sing adu makak kakthalaga thonglaga pijarakhi haiba hingchai dambagi thawong aduna naga singda langi paujal chenba oina thokhibani laman khombagi tawdoktagi nagalani gi marakta hana sunabagi tawdok sing leptana tholakhibani saram chatpa refugee Kuki terrorist sing na Meitei miyam da chahi ahum hena landa aduna Meitei kayagi punsi makhoi gi thangpham ohenkhre Meitei lising humpu henbagi mayum makai maina chakhibadagi lanjen aduna relief camp singda jangjafam lauduna leiri loinana Meitei amasung Kuki ani gi marakta buffer zone semba amadi national highway da Meitei sing free movement ga thingma thamlaba matung Naga sing da amuk nongmai chindol onsilakibadagi naga sing na makhoi gi punsi amasung lam kanjanabagi damak saram chatpa singbu sa tanbagi khongthang lokhalakibani mi manba saram chatkili chatpa singdi miya marakta lehenba tarbadi makhoina awu ba Meitei gi punsi temsinarakani masina maram oraga yelhomi Chingburoi tamburoi Meitei amasung naga sing ama toina punsinduna tangai fadana sa tanbagi khongthang lokhalaklibasi achuma khongthang ni haina lobu yai refugee Kuki jo narco terrorist sing nagi lomi sing mathak talandawada Delhi amadi state asida lengak lon gi thaugai pangliba BJP na luchingba lengak na hingchai tambagi lichat liba sing mathakta action lokhatpagi mahut mathau na pibagum tawriba asigi maramna karigino lengak ki thawong thausil dagi landa asi proxy amasung geopolitics ni hariba sina achuma oirabadi Manipur miyam gi mapangal mayeng tahalaba apun bagi sakta machitana thugaina ba sarau lang chathabani haibada haiman buthokloi lengak pasing na mitop terrorist sing bukunek lanmi oina sizina duna furup ki apun saktam thugaina ba war crime sing chathan batarabadi madugi mayakta miyamna amatoi bagi chetpa khongpham da lantheng narak pathoklabadi lautuna ba landa duna kaidamngai da mai pak pangam loina proxy terrorist sing lamdam asegi leimai da khongdafam leitabadagi makhoi gi maram da mathwai hingnaba nambo poduna chenkhiba natana atai pambai leiroi loinana naramdamgi miyamda akhaba miyengna yengliba lenga adu miyamgi mayokta leibani haiduna makhoi bu firef lorokpa patamda kanana su thingba ngamloi Manipur gi counter-insurgency operation da atai force singna matung illaga CRPF na maroiba thaudang logudari Manipur da ingtapa puraknaba Cobra na counter-insurgency operation chathabada natana state administration da su mateng panggadari Manipur gi counter-insurgency operation da atai force singna matung illaga CRPF na maroiba thaudang logudari Ukhrul district da handak ambush tawduna Assam Rifles personnel ani hatkhriba matungda Manipur da CRPF ki standard operating procedure SOP gi thabak hena kangkhatkre loinana Cobra unit sing na chathok chasin tawbada bulletproof gari sing sijinnanaba khangan khibaga loinana SOP revise tawduna akhanaba plan yauduna operation manungda mathauta taba chathok chasin tawdana basu khangan khre amaramda Manipur da ingtapa puraknaba Cobra unit na counter insurgency operation chathabada natona state administration da su mating pangani haidi senior security official amana agency da phongdorokpagi matung inna Manipur da deploy tawriba CRPF ki unit Kudingmakta hana checksin tharang lokhatana mafam amadagi amada chatanaba kanba instruction pikre unit singi company commander sing da hana plan tawdana chathok chasin tawdana bakhangan bagaloinana sensitive oiba marfam sing da personnel sing operate tawbada SOP ningthina lokhanaba sukhangan khre haidi official asina makhatana phongdorakpada yamdrabada CRPF ki armor vehicle chamagi mathakta thamduna changnaina patrolling chatpa amadi area domination gi thabak sing chathaba hore masigi mathakta Ministry of Home Affairs na Manipur da CRPF ki Cobra battalion sing deploy tawbaga loina Manipur da counter insurgency operation chathadringai gi mangwena silchar da akhanaba training sing Cobra gi commando sing da PD amadi Manipur da ingtapa puraknaba Cobra unit sing na counter insurgency operation da mathau tawbagi mathakta state administration amadi central armed police force sing dasu mating pigani amadi jungle warfare da haithoi sing thoiraba CRPF ki commando lising ani rom hojik Manipur gi tongan ba mufam sing da mathau tawduna leibaga loinana thawdo hek thorakpaga action tawnaba sem saduna leiri haidi
Official oiba pau asina makha tarduna Manipur Central Armed Police Force Company chahum hena deploy tawduna thamli masigi manungda Assam Rifles ki company kungamatoi CRPF ki company chaniga taruk BSF ki company chama SSB ki company taruk ITBT ki company manga Law and Order ngakpiga kanba thabak chathari maraksida government ki maikai dagi phongdorakpa report ki matung ina handak chathakiba joint security operation da nongmai amadi maru singthaningai oiba changda fagatpa ngamkre fagalaba nongmai singi manungda AK series ki taraga mato M series ki nongmai ahom rocket propel grenade RPG taret mochar sing amadi kutsukulai kaya su hena hingsa ki thodok ka hena thokpa mafam singdagi fagatpa ngamkre hairi lup manga gi mieng makhada chingmairongda Meitei amadi nangana khongjang changsinkre Kuki terroristing bu khunek lanmi oina sizinaduna yelhomi singi mathakta landa hanbagi thabak India lengana khudakta lepkadabani haina taksenuna amuko poirei lemarol amova kor amadi MSF na mafam kaya da tangsilakba khongjang gi manung chana ngasi su chingmairongda naga amasung Meitei furuf ki miyoi singna saruk yaduna khongjang changsinkre lumanga sina joint action committee paumai colony development authority paumai colony mairapaibi laifam khunang maning leikai travel Kairang makhalai kai Mairapaibi Chingmairong Kabu Human Society Chingmairong Ima Panthoibi Mairapaibi ga khusam naduna ngasi Chingmairong mamanglai kai community hall da India na khunek lanmi sizin naduna yellow missing mathakta chathari balana si India government na khudakta lefan gadabani haiba banner gi makhada wakan mifam famkibani wakan mifam maduda mova gi president Ibema amuko gi secretary organization Lashram Krishna Chandra Kohar gi chairman Fulindro Konsam amadi poire lemor Mairapaibi apunba Manipur ki Secretary General TA Sapabina wangangloi oina sarugya khya hari lumanga sina thadorokpa cherol amada miyoiba khunaina khamthengna chawkhalaba matam aseda leiminariba kanglu furup singi yummai thaba micham miyam faraga tamthina hatpa National Highway da chathok chasin tawbada athengma thambana chingma thawong kaya leptana chatharabasu India lengana karisu nachungdana yengduna leiri yamlaba Central Force sing ngaktuna leiri hairagasu chingkhong chingya da leiba lawfam sing ngasi fawba law uba yadana Laibana lamdama sigi semilonda chobujai theng piriba pumnama sigi daita India lengana pugadabani hairi Kuki terroristing nek tuna lamdama sigi lomi singda chatharagli balana si chahi ahum helabasu masigi warusin ama purangna bahona bagi mami tadri masina takpadi lamdama sigi furup singi mathakta amaga yengthina naba khune ki Kuki lalmi sing sizinaduna lana si chathan bani haiba mayek sing lei Su amadi nansu group sing nek tuna yellow mi sing da landaragli ba si lamdama sigi yellow mi sing ama toina punsin naduna thengnamina bagi matam oire punna thengnamina ba punna chawkhamina ba haiba asi natana akhoi gi lambi ama leite haiba si khangmina duna thabak tawba mathau tai amadi haujiki akhoi gi leiba asi akhoina ngakcherage haiba wafam asina chumba oiragani hainasu cherol asina makha tarakli oirakliba fibam asida lengang na thamliba wafam di lengang na Manipur miyam gi tangdu leitaba punsi maret adu pidaduna makha tana tamthiraba machat haibadi mihar mipun thoaliba asi leptuna chatharaklabadi ngasi puliba khunggang sing asigi apunba miyam na Manipur miyam ga loinena akanba khongjang changsilakani khongjang adugi damak miyam aikoi sem sarasi apunba miyam gi ho sagatuna aikoi pumnamak na pamliba tungkoiba solution adugi damak amato oina leminarasi haidunsu cherol asina makha tarakli KNB group ki Kuki phanayamna yawloi apunbana hatkre ngaki jong marum ko onduna masing yamna puthongnaba thorang tawri fulen Manipur da yokpa sareng kg lising tare puthokpa ngamkre Manipur gi yellow nga sing yokhatuna thambaga loinana scientific oiba mawongda nga yokpagi thorang paikhatuna state asigi nga mi singi santhok hengalhanaba thorang lokhale haina Fisheries Department ki Director Chief Fulan Meitei na phongdokre ngasini DIPR chuthekta leiba DIPR gi auditorium da pangthokiba mid the press ki thoramda wafam asi mahakna phongdokhibani DIPR na senduna pangthokpa thoram aduda Fisheries Department ki Joint Director Hemachandra and FIFRC Sapam Jiten Singh Fisheries Inspector Adim Gangmai Fisheries Officer Sukumar Singh amadi Fisheries Inspector and Makuchung Susaruk Yaki Fisheries Department na lokhatpa maruoiba thorang singi matangda ti Fulan Meitei na hailamda masigi yamna maruoiba yellow nga makhal ama oiriba nga kijau scientific oiba mawongda marum ko handuna masing yamna puthoknabagi pandamda ICAR Central Institute Fisheries Education Mumbai ga Memorandum of Agreement ama khuek pinarei thorang asigi makhada nga mi sing ningthina training piduna tongan ba yellow nga makhal pumnamak yokhadama thorang tawri nga singi punsi mahing fagarhanabagi matangda Fulan Meitei na hai lawtak livelihood mission gi makhada Department National Lawtak Pat ki paring oriba Naran Senada Case Culture Battery ani amasung 10 Culture Grow Out Unit ama semgali tangmu pat thangga tawbul Gram Panchayat amadi Lawtak Pat ki akoiba mafam singda Case Culture Battery
ꯌꯥꯡꯈꯩꯒ ꯃꯉꯥ ꯑꯃꯁꯨꯡ 10 ꯀꯜꯆꯔ ꯒ꯭ꯔꯣ ꯑꯥꯎꯠ ꯌꯨꯅꯤꯠ 35 ꯏꯟꯁꯇꯣꯜ ꯇꯧꯔꯦ꯫ ꯃꯁꯤꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯒꯠꯍꯟꯕ ꯉꯝꯂꯦ꯫ ꯀꯨꯝꯖꯥ 2021ꯒꯤ ꯖꯨꯂꯥꯏ 10ꯗ ꯅꯦꯁꯅꯦꯜ ꯐꯤꯁ ꯐꯥꯔꯃꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯈꯤꯕ ꯁꯥꯔꯦꯡ ꯔꯤꯚꯥꯏꯚꯦꯜ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯑꯆꯪꯕ ꯁꯦꯟꯐꯝ ꯆꯥꯗ 50 ꯄꯨꯊꯣꯛꯂꯒ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯁꯥꯔꯦꯡ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯂꯦ꯫ ꯀꯨꯝꯖꯥ 2021ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯦꯂꯥꯗ Fisheries ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯜꯍꯧ ꯁꯥꯔꯦꯡ ꯑꯦꯀ꯭ꯋꯦꯔꯤꯌꯝꯗ ꯍꯥꯞꯂꯒ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤ꯫ ꯀꯨꯝꯖꯥ 2022ꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁꯥꯔꯦꯡ ꯌꯣꯛꯂꯒ ꯏꯃꯣꯏꯅꯨ ꯐꯤꯁ ꯃꯦꯂꯥꯗ ꯁꯥꯔꯦꯡ ꯀꯦꯖꯤ 2,400 ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯦꯂꯥꯗꯅ ꯀꯦꯖꯤ 2,100 ꯄꯨꯊꯣꯛꯄ ꯉꯝꯈꯤ꯫ ꯀꯨꯝꯖꯥ 2025ꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯦꯂꯥꯗꯗꯤ ꯁꯥꯔꯦꯡ ꯀꯦꯖꯤ 8,000 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤ꯫